ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯊꯝꯕꯤꯔꯝꯃꯕ ꯃꯐꯝꯅꯤ ꯑꯗꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯐꯖꯩ ꯍꯥꯏꯗꯨꯅꯁꯨ ꯃꯥꯒꯤ ꯑꯊꯤꯕ ꯑꯃꯗꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯊꯤꯕꯁꯤ ꯑꯩꯈꯣꯏ ꯇꯤꯝꯐꯥ ꯑꯆꯧꯕ ꯇꯤꯝꯐꯥ ꯀꯥꯛꯐꯩ ꯍꯥꯏꯇꯥꯔꯦ ꯀꯥꯛꯐꯩ ꯑꯆꯧꯕ ꯌꯥꯝ ꯂꯩꯌꯦꯕ ꯃꯐꯝꯁꯦ ꯁꯤ ꯈꯤꯇꯪ ꯆꯦꯛꯁꯤꯜꯂ ꯆꯠꯄꯤꯕ ꯑꯩꯈꯣꯏꯒꯤ ꯒꯤꯌꯔ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯂꯩꯕ ꯑꯩꯈꯣꯏ ꯆꯠꯐꯝ ꯈꯪꯗꯦ ꯆꯤꯡꯗꯣꯟꯗꯤ ꯂꯩꯔꯕ ꯑꯣꯖꯥ ꯍꯣꯏ ꯆꯠꯐꯝ ꯈꯪꯗꯦ ꯑꯣꯖꯥ ꯁꯤꯒꯤ ꯃꯐꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯃꯇꯣꯟ ꯆꯪꯕꯗ ꯑꯩꯈꯣꯏꯒꯤ ꯒꯣꯂꯥꯏ ꯑꯃ ꯂꯩꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯔ ꯉꯝꯕ ꯑꯣꯏꯗꯣꯏꯅꯦ ꯁꯤꯒꯤ ꯒꯣꯂꯥꯏꯁꯤ ꯁꯣꯝꯗꯩ ꯂꯥꯛꯀꯗꯕ ꯑꯗꯨꯒ ꯁꯣꯝꯗ ꯍꯥꯏꯒꯗꯕ ꯑꯗꯨ ꯁꯣꯝꯗ ꯆꯠꯂꯒꯅ ꯍꯥꯏꯗꯤ ꯁꯤꯗ ꯁꯥꯏꯟꯕꯣꯔꯗ ꯊꯥꯕ ꯑꯃ ꯂꯩꯔꯝꯒꯅꯦꯕꯀꯣ ꯁꯥꯏꯟꯕꯣꯔꯗ ꯊꯥꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯑꯀꯥꯟꯗ ꯔꯥꯏꯠꯇ ꯇꯟ ꯂꯧꯔꯅꯤ ꯑꯗꯨꯒ ꯄꯨꯔꯥ ꯀꯩꯅꯣ ꯁ꯭ꯇꯤꯞ ꯁ꯭ꯂꯣꯞ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯗꯨꯗ ꯀꯥꯒꯗꯧꯅꯦꯕ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗ ꯆꯠꯂꯨꯔꯦ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯤꯕꯝ ꯇꯥꯗ꯭ꯔꯦ ꯐꯁꯂꯣ Mm-hmm.